Koi ngarang thok do. Ando da koi na complain khato khulai pai ba kangbu video bu mondo pisalam me. Ina arm pai ba kangbu zele hele ise kai valley khatung na nuna disarm to bu gi potu judicious way aina sahana da am to into haidana. Disarm to matam the judicious way na ching the su nagi valley the su ani mak to loin to bom thwe du na ta vida aduk na khraba slope ai nga sai chalu na spot chalu ba. Platoon nama budi hangale hore magi Assam Rifle gi ko ai makhong sai khanabam chingong kitang kakhala ne be yum uri do adu da yum da ne ngarang moi arm pai ba kangbo ma do video recording do governor da pirame moi sta arm lai se kamai to no provocation ne da gya campaign ngang na khotana mingon da provoke ta we na hai nga sai moi ge khunni missing na tama ko da ko anaga mingon da sawan na bo honari ne ba campaign ga ngang ta we do nupi ngang sumam yawring da do main to re ba nauri capsule do violence ni na no peace process the si kai rakani si to hon no do yarga the operation tawraga si disarm tawnom tawbio da lei rei se kari no akhoi na khangjaba information press the high within no ite akhoi na khangwe information loin pira me kana kana no si se ongta the weather ge akhoi na commander ma mo ge BSF Assam Rifle ging sai un rakpo me am du so du toram me du overall the mi gi low ugadaba mafam pata paijaba yawri bani any community was no my pata paivel the low one by the low one by say ensure to bom chang e koi sarkar na to bom chang e do lokhat pio necessary action law na traga di peace among derail to gune na disarm to the su hill gi su yaung ta tong no bon na bi na traga the one sided or ga di su hana de gi mistrust me am labor trust deficit me am le chi ka su aphabo ro khoi ga na central security force wagera mani police wagera moi si recover to wom change moi ge trust ko adu to suma masam sa tholai sina mistress ro ge hen wani anna no low shu un na nam na to hona bio na haira me ko na ko ma local lak ne hai ma ho ji su kano ko ge official chief secretary ne DG ne duga ko ge security advisor moi hum ngai le me ko na tholok pa ma matung thang kauraga haina duga mathang atopa lane gi kari gi dispute to bogi poto pataloin paina ringak tani aduna adui matungina action do lone na ma civil authority kauraga muktaune hayo ngasai unit commander su unare ebo ko mana chalu kanda leite ha do khoi gi khungi nadi chalu raga ising tha hale haina du ai moi governor su haira me two version ne sifaina haira pa ma khunja sing na haira pa ma ko amabu ro video se khoina thamjara business sir na si yengbiu unit se karamaina si gya sukna khrabsi kamai khulai bible rami no duga khulai locally ne na side am ta tawle raga di aduna problem de hena create tor kane mistress hengala kane aduna disam to the judicious na side ani makti local problem changema lokko kane haire don't worry we will do it in tawre mana ko adugine adane tawno ram hai tare ko adada hoji pura clear cut aina haire idc mapuni adona lamse na thajadraga document dal laiba lamdu area lau ri ngarang khana lau mafan moi gi ne adu ne haina bado sida koki gi ne sina mai teng habi ya area na te ba manipur gi ne ba ko adu dana aina moi da hari seng sigam na hari mi se harba document lau uri ge harba kano do mai te gore mai ten holo kuki holo kong we na kong holo on da ba sungya ya ro sene ba no hari se adu bu document hari mai ten hara akhoi gi ne har mai na ai sana khangi adu bu document hayeng mak ka khot piraga sungsoi shodana mado athubi matamna solve out tobiu aduga hojiki khoina photo da tare ba ngarang khada bada khoina yeng ba manung da nungmai pa da chali ba mayam do adu du kangte madu within short period da madu digi full operation tawraga tobiu haiba matanda ma khutakta madu tongna ba taw hana khon sisa te hana thaja mena adu wari san sana thadaga mar yang kana DG lehora the chief secretary lehora adigi advisor tu kano security advisor lehora moi jum lehora ngasi padana tawraga de hayo tawda bu ngasagi amuka sa ina hay ngarang taw thok to kan dawri kapa adu ju phabi aba ngaktani phadre adu security forces ma ma tu da haije ubu una taw matam ngarang khudak ta mana tear gas kap na anima kalau du jam phare adu suma masa thok ba thok dok sa hena crisis lak pa helakani mase sar macha athubi matan masigi jaga se hauji harba manung de soida lai re ma na haina da bani harba jaga do khulai bhabe incident group khara di lai re habi khanga bani ado ta di within the short period of coming pra clear ka ta raga hauji matak ta leba asam phal matak ta leba hauji matak chingli matak tu da adu no operation to hon bi adu makha da le bsu marak to correct to kamana sangali no sini aina kanna haire mongonda adu haiba batana I will do this matter don't worry definitely I will
ꯃꯣꯏꯅ ꯃꯥꯅ ꯀꯝꯄꯜꯁꯔꯤ ꯃꯥ ꯐꯥꯅꯤ ꯈꯣꯠꯅꯤꯅ ꯍꯥꯏꯔꯦꯕꯀꯣ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯃꯗꯨ ꯑꯝꯇ ꯊꯣꯛꯍꯜꯂꯣꯏ ꯑꯩꯅ ꯂꯩꯅꯤ ꯇꯧꯍꯜꯂꯣꯏ ꯃꯥꯅ ꯁꯦꯡꯅ ꯃꯥꯅ ꯍꯥꯏꯕꯁꯦ ꯇꯧꯗꯤ ꯇꯧꯔꯦ ꯑꯩꯉꯣꯟꯗꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕꯅ ꯈꯣꯠꯄꯗ ꯇꯧꯕ ꯃꯌꯥꯝꯁꯨ ꯌꯥꯝ ꯐꯩ ꯃꯌꯥꯝ ꯁꯟꯇꯦꯜꯂꯦꯅ ꯍꯣꯠꯅꯕꯗ ꯌꯥꯝ ꯐꯩ ꯑꯝꯇ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯑꯃ ꯍꯥꯏꯔꯝꯃꯤꯁꯦ ꯇꯝꯄꯥꯛꯇꯗꯤ ꯂꯧꯈꯠꯄꯦꯕ ꯂꯧꯈꯠꯂꯦꯕ ꯑꯗꯨ ꯆꯤꯡꯗꯗꯤ ꯑꯃꯠꯇ ꯎꯗꯦꯕ ꯑꯣꯡꯂꯤ ꯂꯥꯏꯁꯦꯟꯁ ꯈꯔꯗꯩꯅ ꯎꯏꯌꯦꯕ ꯁꯥꯔ ꯀꯔꯤꯒꯤꯅꯣ ꯍꯪꯉꯦꯕ ꯑꯩꯅ ꯃꯇꯝ ꯉꯥꯏꯕ ꯋꯥꯅꯤ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯌꯦꯕ ꯀꯥꯟꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕꯁꯦ ꯀꯌꯥꯝ ꯁꯥꯡꯉꯦ ꯁꯥꯔꯗ ꯇ꯭ꯔꯁ ꯂꯩꯕꯁꯦ ꯃꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯩꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯝꯃꯦꯕ ꯃꯥ ꯃꯥꯡꯍꯟꯗꯅ ꯍꯣꯠꯅꯒꯅꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯇ꯭ꯔꯁ ꯑꯩꯈꯣꯏ ꯃꯥꯡꯍꯟꯗꯅ ꯍꯣꯠꯅꯒꯅꯤ ꯑꯩ ꯅꯍꯥꯟꯁꯨ ꯁꯦꯡꯅ ꯍꯥꯏꯔꯤꯗꯨꯅꯤ ꯉꯁꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯕ ꯁꯥꯔꯅ ꯍꯥꯏꯕꯗ ꯑꯩꯅ ꯄꯥꯕ꯭ꯂꯤꯛꯇ ꯂꯣꯏ ꯇꯝꯃꯤ ꯁꯤꯒꯤ ꯍꯟꯗꯛ ꯐꯥꯈꯤꯕ ꯇꯧꯈꯠꯈꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯩꯒꯤ ꯃꯇꯝꯗ ꯁꯤꯕ ꯌꯥꯏꯗ ꯑꯩꯒꯤ ꯃꯇꯝꯗ ꯁꯤꯟꯅꯔꯝꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯗꯨꯅꯤ ꯑꯗꯨꯒ ꯍꯥꯟꯅ ꯇꯧꯔꯝꯕꯅꯤꯅ ꯑꯩ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗꯤ ꯈꯟꯅ ꯆꯩꯅꯕꯗꯤ ꯌꯥꯎꯗꯦ ꯍꯥꯏꯔꯤꯗꯨꯅꯤ ꯃꯥ ꯉꯁꯤ ꯑꯗꯨꯝ ꯄꯜꯂꯛꯑꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯁꯦꯡꯅ ꯇꯧꯒꯅꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯕꯥꯏꯁ ꯂꯩꯕ ꯊꯕꯛ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯋꯥꯈꯜꯗꯅꯦ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯥꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯖꯥꯗ ꯍꯥꯏꯅꯤꯡꯉꯤꯁꯨ ꯃꯥꯅ ꯇꯧꯅꯤ ꯍꯥꯏꯔꯕꯅꯤ ꯃꯥꯅ ꯍꯣꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯅꯔꯕꯜ ꯒꯚꯔꯅꯔ ꯂꯧꯕꯤꯍꯧꯔꯕꯅꯤꯅ ꯑꯩ ꯋꯥꯈꯜꯗ ꯃꯥ ꯁꯨꯝ ꯑꯦꯛ ꯇꯧꯕꯒꯤ ꯍꯧꯖꯤꯛ ꯀꯧꯔ ꯇꯧꯔꯤꯁꯤꯅꯤ ꯑꯗꯣ ꯉꯔꯥꯡꯕꯗ ꯈꯨꯗꯛꯇ ꯔꯁ ꯇꯧꯗꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯐꯝꯗꯨ ꯗꯥꯏꯔꯦꯛ ꯆꯠꯂꯨꯔꯦ ꯑꯩꯅ ꯂꯣꯏ ꯈꯪꯕꯅꯤ ꯖꯒꯥꯗꯣ ꯈꯪꯕꯅꯤ ꯆꯠꯂꯨꯔꯀꯥꯟꯗ ꯑꯣꯅꯔꯕꯜ ꯑꯦꯝꯄꯤꯁꯨ ꯆꯠꯃꯤꯟꯅꯔꯦ ꯗꯦꯟ ꯑꯗꯩ ꯁꯤꯐꯥꯏꯅꯨꯡꯕ ꯂꯣꯏ ꯄꯨꯔꯦ ꯃꯐꯝꯗꯨ ꯌꯦꯡꯅꯅ ꯖꯁ ꯁ꯭ꯄꯣꯠꯇꯨꯗ ꯃꯊꯛꯇ ꯀꯨꯀꯤ ꯖꯁ ꯃꯤꯇꯔ ꯆꯥꯝꯃꯨꯛꯇꯅꯤ ꯂꯥꯞꯅ ꯑꯩ ꯆꯪꯉꯤꯗꯣ ꯉꯁꯥꯏ ꯍꯪꯅꯔꯕ ꯃꯀꯥꯟꯗꯨꯗꯗꯤ ꯀꯣꯟꯅ ꯃꯌꯥꯏꯗ ꯃꯩꯇꯩꯅ ꯁꯣꯝꯗ ꯀꯨꯀꯤꯅ ꯁꯣꯝꯗ ꯂꯩꯕꯅꯦꯕ ꯂꯝ ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ ꯀꯣꯡꯅꯤ ꯍꯥꯏ ꯃꯩꯇꯩꯅꯤ ꯍꯥꯏ ꯑꯗꯨ ꯍꯦꯛ ꯇꯧꯁꯟꯅꯔꯒ ꯁꯤꯐꯥꯏꯅ ꯈꯗꯛ ꯇꯧ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯅꯣ ꯄꯦꯄꯔꯗ ꯌꯦꯡꯉꯒ ꯃꯥꯒꯤ ꯄꯇꯥꯗꯨꯗ ꯖꯃꯥ ꯕꯟꯗꯤꯗ ꯃꯦꯞꯇꯨꯗ ꯌꯦꯡꯉꯒ ꯀꯨꯀꯤ ꯑꯣꯏꯔꯝꯕ ꯀꯨꯀꯤꯗꯨ ꯁꯣꯜꯂꯣ ꯃꯩꯇꯩ ꯗꯤꯁꯇꯔꯕ ꯇꯧꯕ ꯌꯥꯔꯣꯏ ꯃꯩꯇꯩ ꯑꯣꯏꯔꯦ ꯃꯩꯇꯩ ꯁꯣꯜꯂꯣ ꯃꯩꯇꯩ ꯂꯧꯒꯤ ꯂꯧꯄꯨꯗꯨꯅ ꯁꯣꯜꯂꯣ ꯍꯥꯏꯕꯅꯤꯀꯣ ꯃꯩꯇꯩꯅ ꯑꯗꯨ ꯋꯥꯟꯗ ꯂꯧꯄꯨꯗꯨꯅ ꯁꯣꯜꯂꯣ ꯀꯣꯡꯕꯗꯁꯨ ꯀꯣꯡꯒꯤ ꯃꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯀꯨꯀꯤꯁꯨ ꯀꯨꯀꯤ ꯃꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯒꯤ ꯃꯩꯇꯩꯁꯨ ꯃꯩꯇꯩ ꯃꯤ ꯂꯩꯔꯝꯒꯅꯤ ꯃꯤꯗꯨꯅ ꯁꯣꯜꯂꯣ ꯅ ꯑꯗꯨꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯣ ꯂꯩꯍꯧꯕꯁꯤꯅ ꯁꯣꯟꯒꯅꯤ ꯍꯥꯏꯍꯧꯔꯦꯕꯀꯣ ꯇꯧꯕꯇꯕꯨ ꯆꯦꯗꯨꯗ ꯌꯦꯡꯉꯒ ꯇꯧꯍꯟꯈꯤꯁꯤꯅꯦꯕ ꯑꯗꯨꯒ ꯃꯅꯨꯡꯗ ꯃꯩꯇꯩꯒꯤ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯂꯧꯄꯔꯤ ꯇꯔꯥꯃꯨꯛ ꯂꯩꯔꯦꯕ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯄꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯀꯃꯥꯏꯅ ꯇꯧ ꯃꯣꯏ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯣꯝꯗ ꯀꯨꯀꯤ ꯁꯣꯝꯗ ꯈꯔ ꯂꯩ ꯍꯥꯏ ꯃꯄꯥꯟꯗꯁꯨ ꯑꯗꯨꯗꯤ ꯆꯪꯅꯕ ꯌꯥꯗꯦ ꯌꯥꯅꯅꯕ ꯇꯧꯔꯣ ꯅꯪꯒꯤ ꯃꯤꯇꯔ ꯆꯥꯝꯃ ꯊꯜꯂꯕ ꯀꯩꯗꯧꯕꯩ ꯌꯥꯅꯗꯣꯏꯅꯣ ꯍꯥ ꯍꯦꯛ ꯂꯧꯕꯗ ꯅꯦ ꯀꯩꯅꯣ ꯂꯣꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄꯤ ꯑꯥꯔꯅꯤ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯉꯁꯥꯏ ꯁꯤ ꯑꯣꯗ ꯁꯅꯥꯃꯍꯤ ꯁꯤ ꯑꯣꯅ ꯕꯤ ꯑꯦꯁ ꯑꯦꯐꯀꯤ ꯑꯥꯏ ꯖꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯃꯦꯛꯁꯤꯃꯝ ꯇꯧꯍꯧꯒꯦꯕꯗꯤ ꯍꯥꯏꯌꯣꯏꯕꯀꯣ ꯑꯗꯨ ꯌꯦꯡꯕꯤꯕ ꯇꯥꯔꯅꯤ ꯇꯧꯗ꯭ꯔꯦ ꯇꯧꯗꯕ ꯊꯕꯛ ꯇꯧ ꯇꯥꯔꯦꯅ ꯇꯧꯕꯗ ꯑꯣꯅꯕ ꯒꯚꯔꯅꯔ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯃꯛꯏꯁꯦ ꯁꯨꯡꯁꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯑꯩꯅ ꯉꯔꯥꯡꯒꯤ ꯍꯧꯖꯤꯛꯀꯤ ꯁꯥꯗꯨ ꯂꯝꯄꯥꯛꯇꯣ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯈꯔ ꯄꯤꯕꯤꯔꯒꯗꯤ ꯃꯩꯇꯩꯁꯤꯡꯗꯣ ꯑꯗꯨꯗ ꯆꯪꯉꯒ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯒ ꯂꯩꯕꯒꯤ ꯋꯥ ꯍꯧꯖꯤꯛꯁꯦ ꯂꯩꯁꯨ ꯂꯩꯔꯦꯕꯀꯣ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯕ ꯖꯒꯥꯁꯦ ꯃꯣꯏꯅ ꯑꯃ ꯁꯦꯝꯃꯛꯈꯤꯅꯦꯕ ꯑꯩꯈꯣꯏꯗ ꯂꯩ ꯌꯥꯗꯕ ꯃꯣꯏꯗ ꯂꯩ ꯌꯥꯗꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯗꯣꯂꯥꯏ ꯊꯥꯕ ꯌꯥꯔꯦꯅꯦ ꯅꯍꯥꯟꯗ ꯂꯩ ꯌꯥꯗꯕ ꯂꯩꯔꯝꯗꯦ ꯀꯩꯅꯣ ꯆꯤꯡꯗꯤꯡ ꯅꯛꯅꯩꯕ ꯀꯅꯥꯟꯗ ꯃꯣꯏꯗꯤ ꯑꯐꯕ ꯈꯨꯠꯂꯥꯏ ꯄꯥꯏ ꯂꯩꯕꯅꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯣꯏꯒꯤ ꯁ꯭ꯅꯥꯏꯄꯔꯗꯣ ꯄꯥꯏꯔꯝꯃꯣꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯄ꯭ꯔꯖꯥꯗ ꯃꯥꯡꯖꯗꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯣꯝꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯌꯣ ꯁꯣꯝꯗ ꯑꯃ ꯊꯝꯕꯤꯌꯣ ꯗꯣꯂꯥꯏ ꯊꯥꯕꯤꯗ ꯂꯩꯍꯟꯕꯤꯌꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯦꯕ ꯃꯗꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯌꯦꯕꯀꯣ ꯑꯅꯤꯗꯨ ꯇꯧꯔꯒꯗꯤ ꯁꯥꯟꯇꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯣꯝ ꯃꯥꯏꯀꯩꯗ ꯂꯥꯛꯑꯅꯦꯕ ꯁꯦꯀꯨꯂꯔ ꯈꯨꯗꯥꯡ ꯃꯥꯏꯀꯩꯗ ꯂꯥꯛꯑꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯂꯩꯇꯦꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯒꯤꯁꯤ ꯇꯧꯕꯇꯕꯨ ꯏꯁꯨ ꯑꯃ ꯂꯥꯛꯄꯗ ꯏꯁꯨꯁꯦ ꯊꯩꯅꯅꯕ ꯊꯕꯛ ꯇꯧꯕꯁꯦ ꯃꯁꯤꯗꯤ ꯇꯧꯕꯤꯗꯕ ꯗꯥꯏꯔꯦꯛ ꯂꯥꯎꯅ ꯆꯥꯛꯇ ꯑꯩꯈꯣꯏ ꯂꯩꯉꯣꯏ ꯍꯩꯖꯤꯟꯕꯤ ꯊꯕꯛ ꯑꯃ ꯇꯧ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯆꯥꯛꯇ ꯂꯩꯉꯣꯏ ꯍꯩꯖꯤꯜꯂꯗꯤ ꯆꯥꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯕ ꯑꯗꯨꯕꯨ ꯆꯥꯛ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯧꯒꯨꯝꯕ ꯍꯩꯖꯤꯜꯂꯦ ꯐꯧꯗꯤ ꯈꯟꯗꯣꯛꯑ ꯆꯥꯏꯌꯦꯗꯅ ꯆꯨꯝꯃꯦꯀꯣ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯑꯃ ꯂꯥꯛꯑꯦꯅ ꯍꯟꯅ ꯍꯥꯟꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇꯒꯤ ꯃꯅꯤꯄꯨꯔ ꯂꯧꯊꯣꯛꯄꯗ ꯀꯗꯥꯏ ꯃꯥꯡꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯏꯁꯨꯁꯦ ꯉꯁꯤꯁꯨ ꯅꯣ ꯍꯥꯏꯐꯦꯠꯂꯤ ꯄꯟꯖꯔꯝꯃꯦꯕ ꯅꯣ ꯁꯥꯔ ꯃꯁꯤ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯃꯣꯏꯗꯣ ꯑꯩꯈꯣꯏ ꯍꯥꯏꯕ ꯅꯍꯥꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕ ꯏꯁꯨꯁꯤꯗꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯁꯤ ꯄꯤ ꯑꯥꯔ ꯂꯩꯅꯤꯅ ꯄꯤ ꯑꯥꯔꯁꯤ ꯃꯌꯥ ꯀꯜꯂꯤ ꯀꯟꯗꯦ ꯍꯥꯏꯕꯗꯣ ꯑꯣꯏꯗꯤꯟ ꯃꯥꯅ ꯀꯨꯏꯔꯗꯤ ꯑꯗꯨ ꯈꯪꯒꯅꯤ ꯍꯥꯏꯌꯦꯕ ꯍꯧꯖꯤꯛ ꯍꯥꯏꯁꯦꯀꯣ ꯆꯤꯡꯗ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯂꯣꯏꯅ ꯇꯧꯔꯛꯀꯅꯤ ꯌꯦꯡꯕꯤꯌꯨꯗ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯃꯥ ꯍꯥꯏꯕꯁꯦ ꯌꯦꯡꯕ ꯉꯝꯅ ꯑꯩꯈꯣꯏ ꯍꯣꯠꯅꯒꯅꯤ ꯑꯗꯣ ꯐꯥꯁꯨ ꯐꯥꯔꯦ ꯅꯣ ꯁꯥꯔ ꯑꯣꯡꯂꯤ ꯂꯥꯏꯁꯦꯟꯁ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯕꯤꯂꯤꯡꯒꯨꯝꯕ ꯅꯠꯇꯦ ꯁꯥꯔ ꯐꯥꯔꯤꯁꯤ ꯍꯥꯏꯔꯝꯃꯦꯕ ꯗꯥꯏꯔꯦꯛ ꯂꯥꯎꯅ ꯑꯩꯈꯣꯏ ꯎꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯁꯤꯗ ꯐꯥꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗ ꯆꯞ ꯃꯥꯟꯅ ꯇꯧꯕꯤꯌꯨ ꯑꯗꯨ ꯆꯞ ꯃꯥꯟꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯦꯕ